ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯔꯖꯕ ꯇꯣꯝꯕ ꯀꯧꯕ ꯁꯤꯡꯆꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯁꯣꯡꯕ ꯃꯣꯡꯁꯪ ꯖꯪꯒꯜꯂꯣꯝꯗ ꯆꯪꯂꯒ ꯁꯤꯡ ꯆꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯉꯛꯇꯨꯅ ꯖꯪꯒꯜꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯁꯣꯛꯂꯕ ꯃꯣꯡꯁꯪ ꯑꯃꯗ ꯇꯣꯝꯕ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯔꯝꯕ ꯃꯐꯝꯅꯣꯅꯦ? ꯅꯍꯥꯟꯉꯩ ꯂꯥꯛꯄꯗꯗꯤ ꯑꯃꯠꯇ ꯍꯦꯛ ꯎꯗꯦ꯫ ꯑꯁ ꯋꯥꯔꯦꯗ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯛꯊꯥꯈꯤꯒꯦ꯫ ꯄꯨꯛꯁꯤꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯐꯣꯜ ꯃꯣꯜ ꯍꯩ ꯔꯥ ꯄꯥꯟꯕꯔ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯇꯣꯝꯕꯗꯣ ꯆꯥꯅꯅꯕ ꯊꯤꯕꯗ ꯖꯪꯒꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯍꯩꯅꯧꯅꯤ ꯍꯥꯏꯅ ꯄꯨꯞ ꯄꯨꯞ ꯂꯥꯎꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯅ ꯑꯁꯨꯛꯌꯥꯝ ꯖꯪꯒꯜꯁꯤꯗ ꯂꯥꯛꯏꯁꯦ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯅꯣ ꯉꯁꯤꯅ ꯃꯁꯤ? ꯐꯔꯦ, ꯑꯩ ꯍꯩꯅꯧꯁꯦ ꯑꯝꯇ ꯍꯦꯛꯅ ꯆꯥꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯍꯩꯅꯧꯁꯤꯡꯗꯨ ꯍꯦꯛꯂꯒ ꯃꯈꯥꯗ ꯐꯝꯗꯨꯅ ꯍꯩꯅꯧꯁꯤꯡꯗꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ ꯍꯥꯎꯈ꯭ꯔꯦꯗ, ꯍꯩꯅꯧꯅꯤ ꯍꯥꯏꯅ ꯑꯣꯟꯊꯣꯛꯅ ꯊꯨꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯦ ꯍꯦꯛꯑꯒ ꯄꯨꯔꯒ ꯕꯖꯥꯔꯗ ꯌꯣꯜꯂꯕꯗꯤ ꯐꯅ ꯌꯥꯝ ꯁꯤꯠꯀꯅꯤꯗꯣ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯐꯝꯗꯨꯅ ꯍꯩꯅꯧ ꯑꯗꯨ ꯆꯥꯔꯤꯉꯩꯗ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯇꯣꯝꯕ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯥꯗꯒꯤ ꯅꯨꯄꯤꯁꯤꯅ? ꯖꯪꯒꯜꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ? ꯇꯥꯗ, ꯍꯩꯅꯧ ꯈꯤꯇꯪ ꯆꯥꯖꯒꯦꯕ꯫ ꯑꯩꯁꯦ ꯏꯁꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ, ꯀꯣꯛꯁꯤꯁꯨ ꯉꯥꯎꯕꯅ꯫ ꯇꯥꯗꯅ ꯍꯩꯅꯧ ꯈꯤꯇꯪ ꯄꯤꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯌꯦ꯫ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ? ꯖꯪꯒꯜ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯑꯩꯗꯤ ꯉꯁꯤꯇ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯄꯗ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯅꯣꯡꯃꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯏꯕꯦꯝꯃꯗꯤ ꯑꯁ꯭ꯋꯥꯏꯒꯤꯔꯥ? ꯍꯣꯏ ꯇꯥꯗ, ꯑꯩ ꯑꯁ꯭ꯋꯥꯏꯒꯤꯅꯦ꯫ ꯑꯩꯈꯣꯏꯅꯦ ꯖꯪꯒꯜꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯑꯩꯒꯤ ꯏꯃꯥꯒ ꯂꯩꯔꯕ꯫ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯕꯗꯣ ꯌꯥꯝꯅ ꯂꯥꯡꯉꯤ, ꯅꯨꯡꯉꯥꯏꯇꯦ, ꯏꯪꯅ ꯆꯤꯛꯅ ꯏꯃꯥ ꯏꯆꯥꯇ ꯖꯪꯒꯜꯁꯤꯗ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯐꯩꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯣ ꯈꯪꯗꯦꯗ, ꯑꯁꯨꯛ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ? ꯐꯔꯦ, ꯅꯪꯒꯤ ꯍꯩꯅꯧꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯁꯦ, ꯅꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯕꯗꯣ ꯍꯩꯅꯧꯁꯦ ꯆꯥꯁꯜꯂꯨ꯫ ꯇꯥꯗꯅ ꯋꯥꯔꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯕꯨ ꯌꯨꯝꯐꯥꯎꯗ ꯊꯤꯟꯕꯤꯌꯨ, ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯇꯣꯝꯕꯗꯨꯅ ꯅꯨꯄꯤꯗꯨ ꯊꯤꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯤꯠꯇꯗꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯃꯤ, ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗꯦ꯫ ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ꯫ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯇꯥꯗ ꯑꯃꯅ ꯊꯤꯟꯕꯤꯔꯛꯏꯌꯦ꯫ ꯐꯔꯦꯗ ꯏꯕꯦꯝꯃ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯗꯃꯤꯅꯤ꯫ ꯐꯔꯦ, ꯄꯨꯔꯛꯑꯣ ꯃꯤꯗꯣ, ꯊꯨꯝ ꯍꯥꯞꯄꯒ ꯐꯖꯅ ꯐꯨꯠꯂꯒ ꯆꯥꯔꯁꯤ꯫ ꯃꯈꯣꯡꯗꯣ ꯑꯩ ꯆꯥꯒꯦ, ꯃꯈꯨꯠꯇꯣ ꯅꯪ ꯆꯥ꯫ ꯁꯤꯕ ꯇꯥꯔꯦꯗꯅ ꯑꯩꯗꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯥꯛꯏꯕꯁꯤꯕꯨ? ꯑꯁꯨꯝꯅ ꯚꯨꯠ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯁꯥꯁꯤꯟꯅꯔꯒ ꯇꯣꯝꯕꯕꯨ ꯃꯥꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ? ꯃꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯂꯩꯔꯝꯃꯦꯅꯦ꯫ ꯄꯪꯉꯤꯗꯀꯣ ꯇꯣꯝꯕ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯅꯪꯁꯦ ꯑꯩꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯅꯪꯗꯤ ꯅꯁꯛ ꯅꯇꯧ ꯌꯥꯝꯅ ꯐꯖꯩ, ꯅꯁꯝꯒꯗꯣ ꯃꯨꯁꯤꯟ ꯃꯨꯏ, ꯅꯁꯥ ꯅꯎꯒꯗꯨꯅ ꯉꯧꯁꯣꯛ ꯁꯪꯒꯣꯝꯗꯧꯅ ꯉꯧꯔꯤꯕ꯫ ꯑꯩꯒꯤ ꯏꯁꯝꯁꯤꯗꯤ ꯉꯧꯁꯣꯛ ꯉꯧꯔꯤ, ꯑꯗꯨꯒ ꯏꯁꯥꯁꯤꯅ ꯇꯥꯏꯐꯦꯠ ꯇꯥꯏ, ꯁꯛꯀꯁꯤꯅ ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯅꯪꯒ ꯂꯨꯍꯣꯡꯉꯒ ꯅꯪꯒꯤ ꯅꯧꯔꯤꯕ ꯆꯍꯤ ꯑꯗꯣ ꯑꯩꯅ ꯂꯧꯗꯣꯔꯤꯕꯅꯤ꯫ ꯁꯤꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩ꯫ ꯇꯣꯝꯕ, ꯋꯥꯈꯜ ꯈꯜꯂꯨꯅꯦ꯫ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ? ꯀꯔꯝ ꯍꯥꯏꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯤꯔꯤꯕꯅꯣꯅꯦ? ꯕꯣꯗꯤ ꯂꯧꯁꯤꯡ ꯄꯨꯊꯣꯔꯛꯎꯅꯦ ꯅꯪ꯫ ꯑꯁꯣꯝꯕꯨ ꯅꯍꯥ ꯑꯣꯏꯅꯤꯡꯉꯒꯗꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯂꯩ꯫ ꯑꯩꯒ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯌꯦ꯫ ꯑꯗꯨ ꯊꯕꯛꯇꯣ ꯇꯧꯔꯗꯤ ꯑꯁꯣꯝ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯀꯠ ꯇꯦꯛꯇꯨꯅ ꯂꯩꯔꯗꯕꯅꯤ꯫ ꯑꯩ ꯁꯨꯃꯥꯏꯅ ꯉꯧꯁꯣꯛ ꯉꯧꯗꯣꯔꯤꯕꯅꯤ꯫ ꯑꯁꯦꯡꯕꯀꯤꯔꯅꯦ ꯍꯥꯏꯔꯤꯁꯦ? ꯀꯔꯤ ꯊꯕꯛꯅꯣ? ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯧꯒꯦ꯫ ꯑꯩꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯍꯥꯏꯌꯨꯅꯦ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯒ ꯆꯠꯂꯒꯅꯦ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯈꯛꯇ ꯏꯔꯨꯊꯣꯛꯄ ꯇꯥꯏ꯫
ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯡ ꯑꯃ ꯑꯅꯤ ꯂꯨꯞꯇꯨꯅ ꯏꯔꯣꯏꯗꯨꯅ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯃꯤ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯉꯧꯁꯣꯛ ꯉꯧꯊꯣꯛꯈꯤ, ꯅꯍꯥ ꯑꯣꯏꯊꯣꯛꯈꯤ, ꯇꯀꯠ ꯇꯀꯠ ꯇꯦꯛꯇꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯂꯩ ꯍꯥꯏꯔꯤ꯫ ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯗꯨꯗ ꯄꯨ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯔꯣꯏꯒꯦ, ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯔꯨꯖꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯁꯛꯁꯦ ꯅꯧꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ꯫ ꯅꯧꯊꯣꯔꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯊꯋꯥꯏꯗꯣ ꯃꯥꯡꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯈꯨꯠꯇ꯫ ꯏꯃꯥ, ꯑꯩꯗꯤ ꯆꯠꯂꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯏꯁꯛ ꯏꯇꯧꯁꯦ ꯈꯔ ꯅꯧꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯏꯔꯨꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ꯫ ꯏꯕꯦꯝꯃ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ, ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯗ ꯍꯦꯛꯇ ꯊꯥꯖꯒꯅꯨꯅꯦꯍꯦ꯫ ꯑꯩ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯏꯔꯒ ꯆꯥꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯅꯦꯍꯦ ꯃꯗꯨꯕꯨ? ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯇꯨꯔꯦꯜꯗ ꯏꯔꯨꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯃꯁꯛ ꯑꯗꯨ ꯅꯧꯊꯣꯔꯛꯀꯅꯤ, ꯐꯖꯔꯛꯀꯅꯤ ꯍꯥꯏꯖꯤꯜꯂꯒ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯕꯥꯅꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯉꯣꯟꯗ ꯈꯜꯂꯛꯂꯝꯃꯤ, ꯌꯥꯝꯅ ꯃꯇꯥ ꯆꯥꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯚꯨꯠ ꯅꯨꯄꯤ ꯑꯁꯦ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯨꯞꯍꯜꯂꯒ ꯑꯩ ꯃꯐꯝ ꯈꯪꯗꯅ ꯑꯃꯨꯛꯇ ꯆꯦꯟꯈꯤꯒꯦ, ꯊꯋꯥꯏꯁꯦ ꯑꯝꯇ ꯀꯟꯅꯕꯒꯤꯗꯃꯛꯇ꯫ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯔꯥ? ꯃꯁꯤꯗ ꯂꯨꯞꯄꯒꯔꯥ ꯏꯁꯥꯁꯦ ꯅꯍꯥ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯨ ꯅꯪꯅ? ꯑꯩꯅ ꯍꯧꯖꯤꯛ ꯀꯨꯝꯃꯒ ꯂꯨꯖꯗꯣꯔꯤꯃꯤ꯫ ꯃꯁꯤꯗ ꯀꯨꯝꯈ꯭ꯔꯒ ꯅꯪ ꯑꯩꯕꯨ ꯉꯥꯏꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯆꯦꯟꯒꯗꯕꯒꯤ ꯇꯧꯔꯕꯗꯤ ꯅꯊꯋꯥꯏꯗꯣ ꯃꯥꯡꯗꯣꯔꯤꯕꯅꯤ꯫ ꯆꯦꯟꯅꯕꯒꯤ ꯇꯧꯖꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯥꯏꯗꯒꯤ ꯆꯦꯜꯂꯣꯏ ꯆꯦꯜꯂꯣꯏ꯫ ꯑꯁꯣꯝ ꯇꯨꯔꯦꯟꯁꯤꯗ ꯀꯨꯝꯃꯒꯅꯦ ꯂꯨꯞꯄꯤꯔꯣ, ꯃꯅꯨꯡꯗ ꯏꯔꯣꯏꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯄꯨꯡ ꯑꯃ ꯑꯅꯤꯃꯨꯛ ꯏꯔꯣꯏꯗ꯭ꯔꯕꯗꯤꯅꯦ ꯀꯨꯆꯨꯗꯣ ꯁꯦꯡꯗꯦ ꯍꯥꯏꯕꯅꯤ꯫ ꯀꯨꯝꯕꯤꯔꯣ ꯀꯨꯝꯕꯤꯔꯣ꯫ ꯐꯔꯦ, ꯑꯩ ꯀꯨꯝꯃꯒꯦ꯫ ꯄꯨꯡ ꯑꯃ ꯑꯅꯤꯗꯣ ꯅꯪ ꯑꯩ ꯉꯥꯏꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯉꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯂꯦꯡꯉꯣꯏ ꯂꯦꯡꯉꯣꯏ꯫ ꯑꯩ ꯃꯊꯛꯇ ꯂꯩꯔꯒꯅꯦ ꯄꯨꯡꯁꯤꯡ ꯑꯁꯤ ꯊꯤꯒꯦ꯫ ꯑꯩꯅ ꯌꯥꯔꯦ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯕꯗꯅꯦ ꯀꯥꯈꯠꯄꯤꯔꯛꯎ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯌꯥꯔꯗ꯭ꯔꯥ? ꯑꯁꯤꯒꯩꯁꯤꯒꯤ ꯍꯦꯛꯇ ꯂꯨꯞꯄꯒꯦꯅꯦ꯫ ꯑꯗꯨꯒ ꯏꯁꯥꯁꯦ ꯇꯀꯠ ꯇꯀꯠ ꯇꯦꯛꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯅꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯂꯨꯕꯗ ꯂꯨꯞꯄꯤꯕ ꯃꯈꯩ ꯐꯖꯕ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ, ꯅꯍꯥ ꯑꯣꯏꯊꯣꯛꯄꯁꯨ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯌꯥꯏ ꯑꯣꯏꯔꯞꯇ ꯑꯣꯏꯅ ꯀꯨꯝꯕꯤꯌꯨ꯫ ꯑꯩ ꯃꯇꯝꯗꯣ ꯁꯨꯔꯒ ꯍꯥꯏꯖꯔꯛꯀꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯔꯨꯕꯗ ꯑꯣꯏꯅ ꯑꯩ ꯀꯨꯝꯃꯒ ꯏꯔꯣꯏꯔꯨꯔꯒꯦ꯫ ꯑꯗꯨꯒꯅꯦ ꯄꯨꯡ ꯑꯃ ꯑꯅꯤꯗꯣ ꯁꯨꯔꯒ ꯅꯪꯅ ꯂꯥꯎꯔꯛꯀꯗꯕꯅꯤ ꯃꯊꯛꯇꯒꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤ, ꯑꯗꯨꯒ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯗ ꯏꯔꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯣꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯒ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯩ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯏꯆꯥ ꯅꯨꯄꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯍꯥꯛꯇꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯕꯅꯤꯗꯅ꯫ ꯀꯗꯥꯏ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯑꯩꯁꯨ ꯌꯥꯔꯒꯗꯤ ꯏꯁꯤꯡꯗꯨꯗ ꯏꯔꯣꯏꯊꯣꯛꯄ ꯆꯠꯅꯤꯡꯉꯤꯅꯦ꯫ ꯍꯅꯨꯕꯤ, ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯚꯨꯠ ꯅꯪꯅ ꯀꯔꯤ ꯐꯖꯕꯅꯣ? ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯄꯥꯝꯃꯗꯤ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯕ ꯇꯥꯏꯍꯦ ꯅꯪ꯫ ꯑꯁꯤꯗꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯖꯔꯨꯅꯨ ꯃꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯁꯦ ꯍꯥꯏꯕꯗ ꯏꯆꯥꯅꯨꯄꯤꯗꯨꯅ ꯍꯦꯛ ꯌꯥꯈꯤꯗꯦꯕ꯫ ꯃꯁꯛ ꯐꯖꯅꯤꯡꯕꯁꯤꯅ ꯃꯥꯅ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯄꯥꯝꯃꯗꯤꯅꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ꯫ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯑꯃ ꯆꯥꯅꯅꯕ ꯁꯦꯜ ꯊꯨꯝ ꯂꯟ ꯃꯅꯤꯃꯨꯛ ꯇꯥꯛꯄꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯂꯣꯠꯁꯤꯟꯈꯤꯒꯗꯧꯕ꯫ ꯅꯠꯇꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯈꯣꯏꯁꯤꯡꯁꯦ ꯁꯥꯊꯤꯕꯅꯤꯀꯣ꯫ ꯚꯨꯠ ꯑꯩꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯈꯣꯏꯁꯦ ꯁꯥꯊꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯒꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯔꯣꯏ꯫ ꯅꯪꯒꯤꯗꯃꯛꯇ ꯁꯦ ꯁꯅꯥꯅ ꯄꯤꯛ ꯊꯟꯕ ꯀꯣꯔꯐꯨ ꯑꯃ ꯄꯤꯔꯕꯅꯤ, ꯁꯦ ꯂꯧꯔꯣ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯀꯣꯔꯐꯨ ꯑꯁꯤ ꯄꯨꯔꯒ ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯃꯁꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯅꯤ꯫ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯇꯣꯝꯕꯅ ꯁꯅꯥꯒꯤ ꯀꯣꯔꯐꯨ ꯑꯗꯨ ꯄꯨꯔꯒ ꯄꯔꯞ ꯄꯔꯞ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯛꯂꯣ, ꯄꯨꯡꯁꯤꯡ ꯁꯨꯔꯦ ꯚꯨꯠ ꯅꯨꯄꯤ꯫ ꯑꯗꯨꯒꯅꯦ ꯅꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯀꯗꯕꯅꯤ꯫ ꯅꯃꯥꯅ ꯅꯪꯗꯤ ꯅꯁꯛ ꯐꯖꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯊꯣꯡꯍꯧꯕꯅꯤ꯫
ꯑꯩꯗꯤ ꯆꯠꯂꯦꯍꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯑꯗꯨ ꯁꯅꯥꯒꯤ ꯀꯣꯔꯐꯨ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯂꯥꯛꯄꯒ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯆꯈꯤꯕ ꯃꯊꯧꯗꯥꯡꯗꯤ ꯅꯥꯗꯨꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯤꯕ ꯃꯄꯥꯕꯨ ꯑꯐꯕ ꯗꯥꯛꯇꯔ ꯑꯃ ꯀꯧꯗꯨꯅ ꯗꯥꯛꯇꯔ ꯌꯦꯡꯍꯟꯗꯨꯅ ꯐꯖꯅ ꯂꯥꯌꯦꯡꯖꯈꯤ꯫ ꯑꯗꯨꯒ ꯊꯥꯖꯕ ꯌꯥꯁꯤꯜꯂꯛꯂꯕ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯁꯦꯟ ꯊꯨꯝ ꯂꯩꯇꯕꯗꯒꯤ ꯊꯥꯖꯕ ꯉꯝꯗꯗꯨꯅ ꯂꯩꯔꯛꯄ ꯃꯍꯥꯛꯅ ꯐꯪꯂꯛꯄ ꯁꯅꯥꯒꯤ ꯀꯣꯔꯐꯨ ꯑꯗꯨꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯗꯨꯅ ꯑꯎꯟꯄꯣꯠꯇ ꯍꯥꯞꯈꯤ ꯑꯃꯗꯤ ꯃꯁꯥꯒꯤꯁꯨ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯐꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯪꯉꯤꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯤꯗꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯊꯨꯝ ꯃꯣꯔꯣꯛ ꯐꯖꯅ ꯆꯥꯔꯒ ꯆꯥꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ, ꯃꯗꯨꯁꯨ ꯅꯪꯅ ꯍꯦꯛ ꯌꯥꯗꯦꯗꯣ ꯐꯖꯅꯤꯡꯕꯁꯤꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯁꯦ? ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯃꯤꯅꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯨꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯩꯁꯥ ꯂꯨꯄꯥ ꯁꯦꯟ ꯊꯨꯝꯁꯨ ꯃꯥꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ꯫ ꯏꯁ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯃꯗꯨꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯗꯣ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯁꯦ ꯑꯩ ꯑꯣꯟꯁꯟꯅꯔꯔꯣꯏꯍꯦ꯫ ꯏꯃꯥ, ꯏꯕꯥꯅꯤꯇ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯔꯁꯤ, ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯑꯔꯣꯏꯁꯤ ꯏꯃꯥ꯫ ꯑꯗꯨꯒ ꯇꯣꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯅ ꯂꯧꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯅ ꯐꯖꯈ꯭ꯔꯕ ꯃꯌꯨꯝ ꯑꯃꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯌꯦꯡꯕꯤꯔꯕ ꯃꯌꯥꯝꯅ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯅꯧꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯊꯥꯒꯠꯆꯔꯤ꯫